Wari Sapuna Tabiribusumbu Taramno Uksabagaloinana Lobirasi Amit Kumar Huidrombagi The Bus Stand Wari Asigi Season 2 Taruk Subatangka Ahan Badana Lirung Aduda Makut Aduna Top Nanali Sintung Nan Below Matunda Machinda Top na Laiwa Karasolaga Lirung Adugi Masapumba Sor Top na Kamsinduna Kulai Adugi Thawai hapli asum tawtuna lirung ten animag thawai happy da bumatung dadi manin pong kabugom na tawrakle pumnamak asi musin mo mamit adu pangthok jarabasu pamhibana karim tadi ubanati kanagom ba amatana lirung ten asi amat tu kibalaitri pamhibasu kulay asi amuk tu ubanatribani ahan batenjay adu lirung adu da haptuna Kap tawbagi paikali ahan pada masa adu maning lomdo onthok tuna kap na basemsai matam aduda mapanda leiriba layam adu mathi phongba hengalai pali paya yena khalukha khongba lukpan mafam khuding layam sing aduna sanai bagi khonjel pamhaibana mamit usilabasu mana adudadi mayek seng na tari asumna ten adu mapa semduna maning maikaida onthori phamlamba dusu tap na hugati aduga tenli adu tap na chingthoktuna mapa semli mapa asi mahaki kangthon adugi hek mayaida tai ngaihak lairaga tenjai adu kapthoraktana tap na lauthokle aduga mahaki nakanda thamle mathangda tenjai ama amuk lauthokutuna kha maikai tamna mapa tamli adusu ngaihak mapa tamlaba matungda lauthokutuna makhada thamle asumna awang amadi mamangdasu tenjai sing aduna kapthokpagi mawongda tamlamlaga makhada punna thamle masi loiraba matungda tenjai sing adu makut maduna tap na paikhatle ngasai thamkibagi matung ina tenjai sing adu amatta onaba yade Madu mahakna munna khangbanina mathang manaw naina tap na lokhat ibani adubo mamit adudi haujiksu pangthoktre pamhaiba ka adudagi mamit adu usinna tap na thoglakle usillabasu mahaki imung oibanina chatpham adu irai lai na khangi adubo amambani haiduna makhong adudi tapna wangna thangli mahaki ka adugi thongsin kan thoklaba matungda maning tamna thoglakle maning thong adu hek hangdok badagi ngasaidagi question chenduna langnam bakaya adu chap lepkre pungchik chikpa jiba panbu fawa makhol amata thokidre kaujeng haro hui hongdong kayagi khonjel amata takidre matam aduda mahak ngasai paikiba tenjai sing adudagi maning maikai gi tenjai adu lokthokutuna kapna basem sare maning maikai chap chana onkhatuna kapna na batawringai talak aduda yena kharomdagi musin muba masam yamna sangba but amana paisilaktuna mahaki oi thangba manakong aduda kanna loksilai matam aduda bamhaiba khangprik khangduna tugi tawi adubu tin tap na yosinduna munna kali madudi tawrut iba kaya si mahaki thabak thoramda ayet pa apan piduna thoram asibu mai pak tanaba silakpani haibase adubo bhut adunadi mahaki manakong asida tapna murum tabada yamna hainadaba khonjel amada ngangli pamhaiba mamit adu chejet usli wakhalda aki akhang charang na bakaya si tapna masa mathanta phathajai matam aduda mahaki manakong aduda taramba kaya tapna mangkre matam aduda lirung adudagi tenjai adu thadoktuna kapthokre mathangda amuk pamhaiba tenjai ama lokhali tenjai adu kha maikai gi tenjai ni madu pairaba matungda mahaki yum adugi paglangda makhut namana naladuna makharo maikai tamna thoglai matam adudasu dari aduda makhong na tapna chatpa matamda churi makha adudagi musin moba
खुसा तरेत पानब मखुत मयाम अमना कोइलाम लामी करिगुम्बा कांदसु महाकी मखोंग नकना हाई हुमलकपदा तू फाव चुनी अदुबु कनागुम्बना तौरकपा अकी अखंगनी खंगलदुना पामहैबा खारोंगी येनखा अदु तमना लाई कोने थंगदा मफम अदु यौरबा मतुंगदा लिरुंग अदुदा तेंजई हापतुना कन्न चिंगले मतम अदुदसु महाकी ममाईगी हेक ममांगदा ममिट याम लाउरगा पिसुम यामना थेकटपा मयासु असांगवा पानबा थवाई अमना ngरंग ngरंग ngलुदुन लेपली मधु पामहैबगी ममित उद्रबसु उसिनख्रबा ममित मनुंग अदुददी उबगुम तौरी भूत अदु अहानबददी यामना साउन ngलमी अदुबो यामना अकीबा मोंगदा नोकफेट तौरकबा अदुददी पामहैबा अकीबा पोगलकले अदुबो मसी पुमनमक असि मंगोंदा अयेतबा पिरकपने हाइबदु निंगसिंगलदुना मसा मथंता वाखल अदु फाथजै मतम अदुदसु उरंबा भूत अदु तपना तपना ममी सामखिदुना मैखु अमगुमना मांगखिदुना पाइख्रे मदु लोयरबा मतुंगदा अमुक मनिंगलोमदा हलक्तुना अवांगलोंगी येनखा अदु यौरे मतम असिदसु लिरुंग तेन हेक थांगलक्पा मतम अदुदा यामना नमथिबा मिहिंग मनमगुम्बा अदुगा मी अपुंबगी नमथिरबा मनम कया नमलखी मदुदसु पामहैबा ममाई ममित अदु सुक्तोक्तुना यामना वाना खांगली मखुद अनिमक अदुदी लिरुंग तेन थादोक्तुना मनातोन अदु मेन लैबदी यादबनिना खांगफम खंगद्रे नमथिरबा मनम अदुना हेनमलक्तुना पामहैबा मकोक अदु फावबा ngौरी ngौरी तौबा हौरई होलिबा सोर अदु फावबा फुंगलक्तुना पामहैबा ज्ञान मांगदौबगी मौंगदा तौरक्ले फिभम असि सुम तौदुना लैरबदी महाक सोइदना लेक्थरक्तुना अवाबा तारनि हाइबसु खंगलदुना हंदकसु मसा मतुमता वाखलदा खंथजरई नमथिरबा मनम अइना नमलिबसि पुमनमक मित्रंग ओइदबनी असेंगबा नथे मसिना ngमखरबदी अई सोइदना सिबा तारे अई सिबता नतना लैहौरिबा मखोइसु सोइदना अरुबा फिबमदा तारनी अदुना अई मसि नांथोक्तबा यादे मसी खन्ना खन्ना सोर सांगना चिंखतुना तपना थादोई मतम अदुदा नमलंबा कया अदुसु अमुक मांखरे ngayhak leiraba matungda manam sing adu pumang mangkhre panthaba tawtuna lerung adudagi tenjai adu kapkadori maikai yengduna kapkhre ikon konba tenjai asidi nongpok maikai gini adubo mahak amo ngasai tholakba maninglomda halakne matam asidasu churi tafam adudagi kirba khutsa kaya aduna koilam lami adubo wakhal pomba phatharaba pamhaiba maning thong aduda changluk thongi poron lolamne aduga mamang thong lomda tholuk tuna mangol maton dari mapan aduda chap chana lepi matang asida karibu oiri ka ba haibadu masa matumta haipeti khali adubu thausaruba tawtuna lirung ten sem saduna kapna na ba thorangle adubu handakti kari su tawrakte matam aduda wakhalda ngayhak ti khali I karino handakti kari su nungai tawa tholuktina kari su tawruk loidaba jala wakhal asi khanna khanna ten adu kapna na ba mari adu chingba horakpa matamdani mahaki masa aduda karino ma phawrkliba adu mahaki maya manung adu khawnaudagi posak macha ama tholakpagumna masada phawri ngaihak pamhaiba khanjani kaino ne aibu thaku kibasu nate khanaudagi chak marurani tholakisibo asi khanna khanna othokke haiduna machin adu ka thoke tawi adubu ka thokpa yadre ngamdre machin adu karigumba amana napsin kibugum tawkre pamhaiba pakhatpa phawrakle ikoi koidana maya manungda leiriba posak adu tapna sauthorakle matam aduda maya manung adu pik thankre marai aduna nalaga otlaga yengbada posak adu matum tai aduga chanap lawba mong amsu tawri matam aduda khangle
ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯎꯝꯂꯤꯕ ꯑꯁꯤ ꯃꯤ ꯑꯃꯒꯤ ꯃꯃꯤꯠꯅꯤ ꯍꯥꯏꯕꯁꯦ꯫ ꯄꯥꯝꯍꯩꯕ ꯃꯆꯤꯟ ꯃꯅꯨꯡ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯣꯊꯣꯛꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯃꯆꯤꯟ ꯑꯗꯨꯗꯤ ꯀꯟꯅ ꯅꯞꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯝꯇ ꯌꯥꯗ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯅꯥꯇꯣꯟ ꯑꯗꯨꯗꯒꯤꯁꯨ ꯏ ꯇꯥꯔꯛꯄꯒꯨꯝꯅ ꯐꯥꯎꯔꯛꯏ꯫ ꯄꯥꯝꯍꯩꯕ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯦꯟꯖꯤꯟꯃꯜꯂꯛꯄꯗꯨꯗꯗꯤ ꯄꯥꯝꯍꯩꯕ ꯇꯨꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝ ꯈꯥꯡꯂꯝꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯟꯊꯔꯕꯗꯤ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯍꯥꯏꯗꯨꯅ ꯇꯦꯟꯖꯩ ꯑꯗꯨ ꯀꯟꯅ ꯆꯤꯡꯗꯨꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯥꯡꯅ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯛ ꯀꯥꯞꯊꯣꯛꯈꯤꯕꯒ ꯃꯌꯥ ꯃꯅꯨꯡꯗ ꯂꯩꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯈꯤꯗꯨꯅ ꯄꯨꯛꯅꯨꯡ ꯇꯝꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯥꯇꯣꯟ ꯑꯗꯨꯁꯨ ꯏ ꯆꯦꯟꯊꯕ ꯃꯥꯜꯂꯝꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯈꯥꯡꯅꯕ ꯍꯣꯠꯅꯔꯝꯕ ꯄꯥꯝꯍꯩꯕ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯎꯕ, ꯇꯥꯕ, ꯃꯅꯝ, ꯃꯍꯥꯎ ꯑꯃꯗꯤ ꯎꯟꯁꯥꯒꯤ ꯀꯌꯥꯠꯁꯤꯡ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯃꯗꯨꯃꯛꯅꯁꯨ ꯐꯠꯇ꯭ꯔꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯂꯥꯎꯁꯤꯜꯂꯛꯄ, ꯃꯆꯤꯟ ꯃꯔꯩꯗ ꯍꯩꯅꯗꯕ ꯐꯥꯎꯍꯜꯂꯛꯄ, ꯈꯣꯡ ꯈꯨꯠꯇ ꯁꯣꯛꯄ ꯄꯥꯏꯕ ꯇꯧꯔꯛꯄ, ꯃꯃꯤꯠꯇ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯄ ꯑꯃꯗꯤ ꯅꯝꯊꯤꯕ ꯃꯅꯝ ꯀꯌꯥ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯐꯥꯎꯍꯜꯂꯛꯄ ꯑꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯄꯨ ꯅꯝꯍꯠꯅꯕ ꯇꯧꯔꯛꯄꯅꯤ꯫ ꯄꯥꯝꯍꯩꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯔꯝꯂꯕꯁꯨ ꯀꯣꯟꯅꯊꯪꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯒꯤ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ꯫ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯇꯞꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯥꯡꯒꯣꯜ ꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯃꯤꯠꯁꯨ ꯋꯥꯡꯅ ꯊꯣꯛꯂꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯤꯅꯥ ꯁꯨꯃꯥꯡꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨ ꯃꯈꯣꯡ ꯁꯣꯝꯕꯤꯔꯤ꯫ ꯄꯥꯝꯍꯩꯕ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯊꯥꯖꯅ ꯑꯁꯨꯝꯅ ꯀꯧꯔꯛꯏ, "ꯕꯕꯥ!" ꯄꯥꯝꯍꯩꯕ ꯃꯁꯥ ꯑꯗꯨ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯃꯨꯛꯁꯨ ꯊꯥꯖꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯁꯤꯗ ꯐꯝꯃꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯃꯄꯥ ꯑꯗꯨꯗ ꯆꯥꯛꯆꯥ ꯐꯥꯟ ꯑꯗꯨ ꯄꯤ꯫ ꯃꯗꯨ ꯂꯧꯔꯒ ꯄꯥꯝꯍꯩꯕꯁꯨ ꯐꯝꯊꯩ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯆꯤꯛꯄꯣꯏ ꯉꯥꯎꯕꯣꯏ ꯇꯧꯔꯤ꯫ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯂꯣꯏꯗꯣꯔꯕꯅꯤ ꯕꯕꯥ, ꯄꯨꯡꯁꯨ 10 ꯇꯥꯗꯣꯔꯦ꯫ ꯏꯃꯥꯁꯨ ꯁꯨꯃꯥꯡꯗ ꯊꯕꯛ ꯇꯧꯍꯧꯕꯅꯤ꯫ ꯑꯗꯣ ꯕꯕꯥꯁꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ?" ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯋꯥꯈꯜ ꯑꯃ." ꯄꯥꯝꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯕꯥꯗꯤ ꯉꯔꯥꯡ ꯃꯥꯡꯒꯣꯟꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯄꯗ ꯕꯕꯥ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯕꯅꯦ." ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯝꯂꯛꯄ ꯑꯗꯨꯗꯗꯤ ꯄꯥꯝꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯄꯨꯡ ꯐꯥꯅ ꯇꯧꯈ꯭ꯔꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯂꯦꯛꯊꯔꯛꯄ ꯑꯗꯨ ꯈꯔꯗꯤ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯈꯟꯗꯨꯅ ꯄꯥꯝꯍꯩꯕ ꯋꯥꯈꯜ ꯐꯥꯊꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯏꯔꯦꯟꯖꯅ ꯄꯣꯊꯥꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯍꯤꯞꯇꯨꯅ ꯄꯣꯊꯥꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯅ ꯃꯄꯥꯟꯗ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯥꯖ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯅ, "ꯂꯩꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯆꯪꯉꯛꯑꯣ." ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯆꯪꯉꯔꯣꯏ, ꯑꯩꯁꯦ ꯅꯪ ꯀꯧꯕ ꯂꯥꯛꯏꯅꯤ." "ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ?" "ꯂꯥꯛꯇ ꯂꯥꯛꯑꯣ." "ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯗꯣꯏꯔꯣ? ꯌꯥꯗꯣꯏ ꯑꯣꯏꯔꯒꯅ ꯂꯥꯛꯑꯣ, ꯌꯥꯔꯣꯏꯗꯣꯏꯕꯨ ꯑꯣꯏꯔꯒꯅ ꯐꯤ ꯑꯃ ꯍꯣꯡꯗꯣꯔꯛꯑꯣ." "ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ?" "ꯃꯤ ꯑꯃꯗ ꯎꯅꯔꯁꯦ ꯇꯧꯕꯅꯤ." ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯥꯐꯕꯒꯤ ꯃꯇꯥꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯐꯤ ꯍꯣꯡꯂꯨꯔꯦ, ꯑꯗꯨꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯊꯥꯖꯅ, "ꯅꯪ ꯇꯧꯔꯤꯁꯦ ꯇꯟꯖꯥ ꯆꯥꯗꯦꯀꯣ, ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯀꯥꯟꯁꯤꯗ ꯁꯥꯅ ꯁꯥꯕꯅꯦ." ꯂꯩꯁꯅꯥꯅ, "ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯑꯁꯨ
ꯃꯤꯁꯨ ꯃꯌꯥꯝ ꯆꯠꯅꯩꯁꯤꯗꯤ ꯑꯗꯨ ꯐꯠꯇꯦꯗꯅ ꯌꯥꯔꯦꯁꯦ ꯀꯨꯏꯗꯧ ꯅꯠꯇꯦ ꯁꯠꯆꯜꯂꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯏ ꯃꯗꯨꯗ ꯁꯥꯐꯕ ꯃꯊꯟꯇ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯅ ꯅ ꯁꯥꯐꯕ ꯁꯥꯎꯅꯨꯀꯣ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯁꯥꯐꯕꯅ ꯁꯥꯎꯗꯦꯗ ꯁꯨꯃꯥꯏꯅ ꯉꯥꯏꯕ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯒꯤ ꯍꯧꯅꯁꯥꯅꯤ ꯂꯩꯁꯅꯥꯅ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯦꯕꯣ ꯁꯥꯐꯕꯅ ꯍꯥꯏ ꯅꯣꯏꯗ ꯂꯟꯊꯣꯏꯕꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯍꯧꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯛꯈꯤ ꯂꯩꯁꯅꯥꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯅꯥꯕ ꯍꯪꯉꯨꯁꯤꯔꯥ ꯁꯥꯐꯕꯅ ꯃꯗꯨ ꯌꯥꯗꯦ ꯐꯖꯔꯣꯏ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯂꯥꯟꯅ ꯎꯈꯤꯅꯤ ꯂꯩꯁꯅꯥꯅ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯁꯥꯐꯕꯅ ꯍꯥꯏ ꯌꯥꯅꯤꯁꯦ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯅꯪ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯣꯏꯁꯦ ꯊꯥꯖ ꯌꯥꯎꯔꯛꯄꯁꯦ ꯌꯥꯝꯅꯁꯨ ꯇꯥꯟꯖꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯃꯨꯛ ꯊꯥꯖ ꯄꯜꯂꯛꯄ ꯑꯁꯤꯗ ꯂꯩꯁꯅꯥ ꯋꯥꯈꯜ ꯑꯣꯟꯒꯦ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯆꯤꯟꯗꯒꯤꯗꯤ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯍꯥ ꯀꯩꯕꯨꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯔꯣꯝꯗ ꯁꯥꯐꯕ ꯑꯗꯨ ꯃꯃꯤꯠ ꯑꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯄ ꯍꯧꯔꯛꯏ ꯊꯥꯖꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ ꯅꯪꯁꯦ ꯂꯩꯀꯥꯏꯒꯤꯕꯨꯗꯤ ꯏꯆꯟꯒꯨꯝꯕꯅꯤ ꯑꯗꯣ ꯅꯪ ꯌꯥꯝꯅ ꯂꯥꯟꯅꯗꯤ ꯂꯧꯒꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝ ꯐꯠꯇꯅꯁꯨ ꯎꯕꯤꯒꯅꯣ ꯑꯁꯨꯝꯅ ꯁꯥꯐꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤ ꯂꯩꯁꯅꯥꯗꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯇꯁꯦꯡꯅ ꯁꯥꯐꯕꯅ ꯊꯥꯖꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯆꯤꯡꯅꯕ ꯃꯤꯍꯨꯟꯁꯨ ꯍꯦꯟꯅ ꯊꯨꯅ ꯆꯣꯡꯈꯠꯂꯛꯏ ꯁꯥꯐꯕꯁꯨ ꯋꯥ ꯃꯈꯥ ꯍꯦꯟꯅ ꯇꯥꯔꯛꯏ ꯊꯥꯖ ꯅꯪꯁꯦ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯖꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯕꯨꯗ ꯁꯣꯜꯂꯛꯄꯁꯦ ꯌꯥꯝꯅꯁꯨ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯐꯣꯡꯕꯗꯤ ꯉꯝꯗꯦ ꯐꯣꯡꯒꯦ ꯈꯜꯂꯁꯨ ꯀꯩꯅꯣꯝꯃꯅ ꯑꯗꯨꯝ ꯊꯠꯇꯨꯅ ꯊꯝꯃꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯃꯛꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯅꯣꯏꯕꯨ ꯀꯧꯊꯣꯛꯄꯅꯤ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯊꯥꯖ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯃꯤꯠꯇ ꯂꯟꯊꯣꯏꯕꯕꯨ ꯎꯗꯨꯅ ꯁꯥꯐꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯂꯩꯁꯅꯥ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛꯅ ꯈꯟꯖꯕ ꯄꯥꯈꯪ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯈꯟꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅꯗꯤ ꯂꯩ ꯑꯗꯨꯕꯨ ꯁꯥꯐꯕꯗꯤ ꯋꯥ ꯃꯈꯥ ꯑꯁꯨꯝ ꯇꯥꯔꯛꯂꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯂꯟꯊꯣꯏꯕꯅ ꯊꯋꯥꯏꯗꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯅꯨꯡꯁꯤꯖꯕꯅꯤ ꯊꯥꯖ ꯇꯥꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯉꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯤꯔꯥꯡ ꯃꯔꯤꯛ ꯁꯤꯟꯊꯔꯛꯏ ꯃꯈꯣꯜꯃꯛꯇꯤ ꯊꯣꯛꯇꯦ ꯑꯗꯨꯒ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯊꯟꯇ ꯇꯩꯊꯣꯛꯆꯔꯤ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯜꯂꯝꯕ ꯑꯗꯨ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯑꯗꯨꯕꯨ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯥꯟꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤꯗꯃꯛ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯇꯣꯝꯇ ꯆꯦꯠꯅ ꯈꯟꯖꯔꯤ ꯃꯗꯨꯗꯤ ꯁꯥꯐꯕ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯒꯤ ꯃꯔꯝ ꯑꯗꯨ ꯇꯣꯉꯥꯜꯂꯤ ꯑꯗꯨꯕꯨ ꯁꯥꯐꯕꯅ ꯎꯕꯗꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯟꯊꯣꯏꯕꯗ ꯄꯣꯛꯄ ꯃꯤꯅꯨꯡꯁꯤꯒꯤ ꯄꯤꯔꯥꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯏ ꯍꯦ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯑꯁ ꯀꯞꯀꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯆꯨꯝꯅꯒꯤ ꯃꯥ ꯅꯥꯏꯅ ꯇꯝꯕ ꯈꯛꯅꯤ ꯑꯗꯣ ꯃꯥ ꯅꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯐꯣꯡꯗꯣꯛꯄꯗꯤ ꯅꯠꯇꯦꯀꯣ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯇꯥꯎꯗꯨꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯣ ꯀꯅꯥꯝꯇꯅ ꯈꯪꯕꯤꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯍꯧꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯖ ꯃꯃꯤꯠꯇꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯃꯥꯕꯨ ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ
ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯀꯩ ꯑꯅꯥꯕ ꯑꯣꯏꯗꯣꯏꯅꯣ ꯃꯥꯒꯤꯁꯦ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯈꯪ ꯑꯍꯩ ꯀꯧꯅꯦꯅ ꯀꯣꯏꯆꯦꯟ ꯆꯦꯟꯍꯧꯕꯅꯤ ꯊꯥꯖꯅ ꯅꯪꯅ ꯀꯃꯥꯏ ꯈꯪꯗꯤꯅꯣ ꯁꯥꯐꯕꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯏꯕꯥꯅꯤ ꯋꯥꯀꯤꯡ ꯊꯣꯛꯂꯛꯄꯅꯦ ꯅꯣꯏꯔꯣꯝꯗ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯊꯥꯖ ꯅꯣꯏꯒꯤ ꯃꯥꯡꯂꯣꯝꯗ ꯂꯩꯕ ꯁꯥꯟꯅꯕꯨꯡ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯐꯝꯃꯤ ꯉꯔꯥꯡꯗꯤ ꯍꯦꯛ ꯃꯥꯁꯨ ꯅꯪ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯄ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯨꯏꯅ ꯍꯦꯛ ꯐꯝꯊꯔꯝꯃꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯑꯣꯏꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯁꯨꯝ ꯆꯠꯅꯔꯝꯕꯒꯤ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯀꯌꯥ ꯎꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯀꯤꯔꯛꯄꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯥꯗꯤ ꯌꯥꯗꯦ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯊꯥꯖꯁꯦ ꯎꯕꯃꯛ ꯐꯪꯗ꯭ꯔꯁꯨ ꯅꯣꯡꯃꯒꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯦ ꯂꯥꯜꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ ꯃꯁꯛ ꯎꯗ꯭ꯔꯁꯨ ꯃꯣꯏꯒꯤ ꯌꯨꯝꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯖꯩ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯎꯕ ꯀꯥꯟꯗ ꯏꯇꯣꯝꯇ ꯈꯜꯂꯤ ꯃꯣꯏꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅꯁꯨ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛ ꯑꯣꯏꯅ ꯀꯧꯗꯣꯏꯅꯤꯀꯣ ꯑꯁ ꯈꯪꯗꯦꯗ ꯊꯥꯖꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯣꯏꯒꯤ ꯌꯨꯝ ꯃꯌꯥꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯈꯪꯗꯦ ꯑꯩꯁꯦ ꯉꯥꯎꯗꯣꯔꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯑꯩꯅ ꯄꯥꯡꯗꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯅꯅꯤ ꯑꯗꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ ꯑꯗꯨꯅꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯑꯩꯅ ꯍꯦꯟꯅꯤꯡꯗ꯭ꯔꯤꯁꯦ ꯁꯥꯐꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯆꯠꯂꯦꯁꯦꯅ ꯇꯧꯔꯒ ꯍꯧꯒꯠꯂꯛꯄ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯝ ꯂꯦꯞꯇꯈ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠ ꯆꯤꯡꯕꯗꯧꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯥꯕꯨ ꯄꯣꯔꯒ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯒ ꯑꯍꯤꯡꯗꯨꯗ ꯃꯥꯏꯕ ꯑꯃ ꯀꯧꯁꯦꯅ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅꯗꯤ ꯄꯣꯊꯥꯍꯧꯔꯕꯅꯤ ꯑꯗꯣ ꯍꯥꯏꯕ ꯉꯝꯗꯦ ꯃꯥꯒꯤꯁꯦ ꯂꯥꯏ ꯐꯠꯇꯕ ꯆꯪꯕꯁꯨ ꯃꯥꯜꯂꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯜꯂꯛꯄ ꯃꯇꯝꯗ ꯊꯥꯖ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯃꯥꯒꯤꯗꯃꯛꯇ ꯑꯁꯤ ꯌꯧꯅ ꯈꯟꯕꯤꯗꯨꯅ ꯃꯁꯥꯒꯤ ꯃꯄꯨꯟꯁꯤ ꯐꯥꯎꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯖꯤꯜꯂꯛꯇꯕ ꯑꯁꯤꯗ ꯊꯥꯖ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯗ꯭ꯔꯤ ꯁꯥꯐꯕꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯊꯥꯖ ꯅꯪ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯑꯩ ꯄꯦꯟꯃꯜꯂꯛꯇꯗꯅ ꯅꯪꯉꯣꯟꯗ ꯇꯝꯂꯕꯅꯤ ꯃꯥꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯁꯤ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯃꯥꯒꯤ ꯈꯜꯂꯒ ꯑꯩ ꯅꯪꯉꯣꯟꯗ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯀꯌꯥ ꯍꯨꯟꯗꯣꯛꯑꯒ ꯍꯥꯏꯔꯕꯅꯤ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡꯁꯤꯡꯁꯨ ꯑꯣꯏꯔꯨꯕꯅꯤꯅ ꯌꯥꯝꯅ ꯀꯥꯏꯔꯗ꯭ꯔꯁꯨ ꯈꯜꯂꯤ ꯈꯪꯗꯦ ꯊꯥꯖ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯆꯥ ꯑꯃ ꯊꯥꯖꯅ ꯑꯁꯨꯝꯅ ꯄꯤꯔꯛꯏ ꯅꯪ ꯑꯩꯒ ꯃꯥꯒ ꯎꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯒꯦꯔꯥ ꯁꯥꯐꯕꯅ ꯃꯥ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗꯤ ꯉꯝꯃꯣꯏꯌꯦ ꯊꯥꯖꯅ ꯈꯪꯗꯦ ꯅꯪꯅ ꯌꯥꯅꯤ ꯈꯟꯕ ꯃꯑꯣꯡꯗ ꯇꯧꯔꯛꯑꯣ ꯑꯩ ꯃꯣꯏꯗ ꯂꯥꯛꯑꯣꯁꯨ ꯂꯥꯛꯀꯦ ꯁꯥꯐꯕꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯃꯣꯏ ꯃꯃꯥꯗꯣ ꯈꯔ ꯕꯦꯔꯥ ꯀꯥꯕꯅꯤ ꯊꯥꯖꯅ ꯑꯗꯣ ꯌꯥꯅꯕ ꯃꯑꯣꯡ ꯑꯃꯗꯤ ꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯁꯥꯐꯕꯗ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯦ ꯁꯥꯐꯕꯅ ꯑꯗꯣ ꯌꯥꯗꯧꯕ ꯇꯥꯟꯖꯥ ꯍꯥꯏꯔꯗꯤ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯀꯥꯟꯗ ꯎꯅꯗꯧ ꯉꯥꯏꯔꯦ ꯍꯣꯏ ꯑꯗꯨꯅ ꯐꯅꯤ ꯑꯗꯣ ꯌꯥꯔꯗꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯑꯃꯨꯛꯇ ꯁꯤꯜꯂꯛꯑꯣ ꯅꯪꯅ ꯍꯣꯏ ꯑꯩ ꯁꯤꯜꯂꯛꯑꯒꯦ ꯏꯇꯥꯎꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯤꯀꯨꯞ ꯑꯣꯏꯒꯗꯕ ꯇꯥꯟꯖꯥꯕꯨ ꯃꯇꯥꯎ ꯑꯣꯏꯅ ꯁꯤꯟꯕ ꯉꯝꯗꯦꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯐꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯁꯥ ꯑꯗꯨ ꯐꯟ ꯆꯣꯡꯕꯗꯧꯅ ꯇꯧꯏ ꯑꯗꯨꯒ ꯑꯐꯤꯡ ꯑꯐꯥꯏꯅꯕ ꯑꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯒ ꯊꯥꯖꯒꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯆꯠꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯂꯩꯁꯅꯥꯅ ꯏꯆꯦ ꯊꯥꯖ ꯂꯥꯂꯟꯊꯣꯏꯕꯗꯣ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯊꯥꯖꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯣ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯎꯅꯔꯒ ꯈꯪꯂꯅꯤ ꯂꯩꯁꯅꯥꯅ ꯗꯥ ꯁꯥꯐꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥ ꯃꯌꯥꯝꯗꯨꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯉꯥꯏꯃꯤꯟꯅꯁꯤ